lam lauksindanaba hotnaba leptrabadi khut hangani haina UNC na akanba wafam phongdokri Nagasinggi area singda kukina lusingduna sathariba thawngsingda pendaba phongdokpaga loinana thawdoksing asi Nagasinggi lamgi hakta direct threat tawbane amasung kariguma makhatana lam lauksinabagi thawngsa tharaklabadi akanma mongna khut hangani haina United Naga Council UNC na phongdorokli hauzik nakalani gi marakta leiriba tension asida UNC gi maikaidigi haukiba February 3 ki numidangda sakar phungdagi Sterling Simre kaw nupa makuki na harul singna tamthina phubadagi litana naga amasu kuki kanglup animaki yum amadi lanthum kya manghan khiba aduga tha sigi mapan gi ayu anganmada ke longwiram khulda leiba Azan abun mai gi yumai tharambi gi wopum ani pukhalakli loingai ni English ngani ga kunga taruk pangthok lamdai sida hingsa tholaktuna urkhul gi litan da tangdu leita da phibam lakhanba naga amasu kuki kanglup ani maki yuma madi lanthum mang takhanba amasum ngasi phawbadu warish laktana leidiba asi lebuk thibani hani UNC gi Information and Publicity Secretary Hayes James Howe gi sirolaman hari United Naga Council na Litana masum ke lungiram da oiriba phibam asigi waroisin puraktuna makhatana sandoraktana bamasum hena sathiba phibam amada lakhaloidabani hari maraksida koki militant singna full uniform apaba makal gi khulai paiduna India gi security force gi mamangdagi nongmai maru kya kap thoktuna akiba pokhaliba masum terror gi thabak sing chathari security force sing na koki khulai paibasingda litan gi naga sing yum sing amadi lanthum mangan takhan bada mateng pangsili hainasu sirol sina moral sidakli matam kuina dagi lairaklab lamgi sayanaba sikokhanaba athuba matamda waroisin purakadabani adubo matam kuina satnagada santi gi thaurang sing lokhatpada naga sing gi core interest di surrender tawro hari UNC gi matungina thagdo animakta lamgi mapu oibigi matangdagi tholakhibani hiramasiga mari lainana tung koiba santi amasum asumbu goyal phangnaba honabada council asina saruk yagani dubo nagagi history culture lam amasum saktamda threat tawbadi yahalo hari ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯅꯥꯒꯥꯁꯤꯡꯒꯤ ꯍꯛ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯃꯒ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 15ꯗ ꯎꯔꯈꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯕꯒꯤ ꯂꯣꯏꯉꯥꯏꯅꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯅꯥꯒꯥ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯅ ꯂꯩꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯃꯤꯟꯅꯁꯤ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥꯁꯤꯡꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯖꯧꯃꯥꯔꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯔꯤ UNCꯒꯤ ꯁꯤꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯣꯏꯉꯥꯏꯅꯤ ꯑꯁꯤ ꯌꯦꯛꯅꯅꯕꯒꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯑꯃꯠ ꯑꯣꯏꯕ ꯑꯃꯁꯨꯡ ꯅꯥꯒꯥ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡꯒ ꯑꯃꯒ ꯑꯃꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯕꯒꯤ ꯃꯔꯨꯍꯟꯕꯅꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯦꯟꯅ ꯐꯒꯠꯄ ꯆꯥꯎꯈꯠꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯆꯥꯍꯣꯡ ꯑꯍꯣꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯒꯅꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯅ ꯑꯃꯁꯨꯡ ꯏꯁꯣꯔꯗ ꯍꯥꯏꯖꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯉꯥꯏꯅꯤ ꯏꯪ 2023 ꯑꯁꯤ ꯑꯥꯔꯊ ꯂꯩꯅ ꯑꯃꯁꯨꯡ ꯔꯦꯁꯇꯣꯔꯦꯇꯤꯚ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯗ ꯀꯨꯀꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯕ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯤ ꯂꯝꯒꯤ ꯃꯨꯛꯅꯔꯛꯄꯗꯒꯤ ꯃꯤ 94 ꯁꯣꯛꯄꯗ ꯅꯠꯇꯅ ꯒꯥꯔꯤ ꯌꯨꯝ ꯗꯨꯀꯥꯟꯁꯤꯡ ꯃꯩ ꯆꯥꯛꯈꯤ ꯃꯥꯡ ꯇꯥꯛꯈꯤ ꯅꯥꯒꯥꯂꯦꯟꯒꯤ ꯀꯃꯔꯁꯤꯌꯦꯜ ꯇꯥꯎꯟ ꯗꯤꯃꯥꯄꯨꯔꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯃꯥꯎꯕꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯑꯪꯒꯥꯃꯤꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯟꯊꯣꯉꯣ ꯄꯥꯇꯣꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯤꯅꯕ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯁꯨꯃꯣꯀꯦ ꯗꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯧꯕꯥꯗꯅꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯔꯛꯈꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯛꯅꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯪꯍꯧꯗꯅ ꯅꯨꯡꯅ ꯊꯥꯅꯕ ꯑꯃꯗꯤ ꯆꯩꯅ ꯀꯟꯊꯠꯅꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯅꯤꯄꯨꯔꯒꯤ
उखुल डिस्ट्रिक्ट की लितान एरिया दा होखिबा नुमी खरनी की ममांगदा नागा अमदि कुकी सिंगी मरक साउन उखनदुना फुरुप अमन अमगी युम सिंग मै थानखिबा थाउदोका नागालैंड की दिमापुर ngarang thokiba thaudoka mari amata lainadi tonganba mafam aduwai yoiba wafamda muknarakpadigi yumsing mai thabane hari pawgi likun singnadi hana muknarakpa law khongnaraba matungna yumsing mai thanarakhibadu lamgi matangdani hari adumainama irang horakhibagi sapsaba maramsing kana thidokli haina authority singna phungdorakli yumsing mai tharakhiba duda sakamari panba gari singsu ama ata thoki mi kaya amasu mayum mai sing maina sakhibadigi mayum da leiba phangdri ka henba phibam sing tholakdana ba security force ki personnel sing matiksa na deploy tawduna irang adu lakshili haina IGP CID Bikram Kalati na phongdokhi irang lakshilabasu pamdaba thawdo hekta tholakpa yabana security force na missing na scenery haina authority sing na phongdokhi Sakroma Public Organization Association Funa Sainaba Madi Yumai Tabi Tagok Singaduda Miri Credi Aso Apanaki. Take na Pama Pau Likun Sina Fundu Pugimatu in Narangi Taudoda, Nakalaniki Mini Fuga Nipan Aso Apanaki, Gari Taruk Mainisaki, Taraga Mangana As Ama Atatoki, Yumanga Mainisaki, Lanai Yum Kun Mangtaki, Maoba Community Hall Yauna Dukan Threat Mainisaki, Nagalangi Deputy Minister Yantungo apato na nungai tabu phungdokladuna miyamna pungning phatana santi oina leibinaba apil tokre extra deputy chief minister na thagalakpa post amada miyamna tonga da thajabiganu amadi sandokpiganu haibu wapam thamlakpaga loinana santi thugaiba amadi irang tawbana punsi amadi lanthum mangtakan baibisi yamna haksina lawningai oi haiki miyamgi apam pamna sing logi oiba thabak sing lokhatuna ko honanaba honabada miyamna mating pangbiu haibu wapamsu deputy chief minister da thamki Seraksida Sakroma Public Organization na Sumoke Dimagi Deputy Commissioner Pishin Kiba Siro Lamada Lamgi Matangda CPO gi Lusing Bakara Wari Sanabasa Lubada Maubagi Kunjasna Wari Sanabigi Muhuta Say Amadi Nung Season Aduna Katna Bahoraki Amadi Madugi Pakum Oina Nakalani Gimerta Katna Senabigi Taudo the Tokyo Maubakun Gimio Kraga Soberio Hamasum Sathe Prayer Center ki marakta lamgi matang na yena rakhiba adu hena sakthok handuna Maoba khund landaratun ama ata amadi aso thokwan khibani haina Maoba Village Council na phongdorakli Jharkhand da samulam sasing gi attack ta miyoi taruk siri Jharkhand gi Hazaribagh district ta ngarang samu lam sasing gi attack ta imung amagi mari yauna yamdrabda miyoi taruk sikri haina forest officer lamana phongdokri Divisional Forest Officer Hazaribagh East Vikas Kumar Ujawal na phungdokpagi matung ina hawkiba numi kharani sida miyoi kyamu attack tawbu uba phangkiba samu singadu ngarang numidang sursu block ki manung sina leiba Gonwar khunda sanglaki matung na ngarang angan bada samu singadu gi attack ta miyoi taruk shiki haina magna phongdokhi leikidraba singadu gi manung da imung amagi miyoi mari yauri haina phongdokladuna Ujawal na haki samu singadu gi attack ta angang amasu aruba phibam da soki magna haiki soklaba angang adu layingnabagi dama Hazaribagh ki Sadar Hospital pukatre hari samu singadu hawkiba numi kharani asi Bokaro Ramgarh amasum Hazaribagh district ta koisatuna lairakibani manga Bokaro da sumakoina miyoi kya misi minana khani khrena magna phongdokhi Ujawal na haiki samu singadu sursu block sanglakibagi matung makoina Public Address System ki kuthangda khunja sing the section na bakhan ki adu balebak thibidigi makoi mayum singdagi siena bokhona ringai da samu sing atuna attack torakpadigi miyoi taruk tu sikhibani haina phungdok laduna mahna ki makoi ki haksang sing adu postmortem examination ki damak thargani postmortem examination loiraba matungda victim sing adu ki imung singda compensation pina bathabak lokholagani haina su magna phungdokhi magna hai ki samu sing adu block adu digi tanthokhi na bagidama Quick response team ama deploy to create Governor AK Bala Delhi Secretary February taraga treta halak pai hai ma halak tri ba phaw the ministry expansion to khiroi February taraga hum the English ngani ga kunga manga da taraga ni thui suba Manipur Legislative Assembly bu suspended animation na thamlaga Presidential rules alai rakhiba sahi ama mapung pharakadaba February taragani thu English ngani ga kunga taruki mawoinana tha asigi mari gi numidang wairamda Chief Minister Yumnam Khemchana lusingba Manipur gi anoba lainga ama semkhrabasu ngarang numit tarani surulabasu anoba minister sing hapsin dabaga loinana
portfolio-sing yenthoktrabsu Chief Minister-na loinamak yengsinbagi thaudang lauraklagasu yenthokpam thokpa portfolio-sing yenthoktringsagi serakta Governor Ajay Kumar Bala ngarang Delhi-gidamak Imphal thadokkhibana mak halaktriba phawbudi awatpa minister-sing hapsinduna lengak sakthokanba amasu minister-singna paigadaba portfolio-sing yenthokpagi wafam leitri Thazning oriba pawman habida Governor A.K. Bala ngarang numit junglakpa Dubai-dagi Lokbawon-dagi Delhi-gidama khongsan khibani baki khongsat asi leba asigi President Draupadi Murmu da ayib sirol piduna khangalaba matungda ayaba pirakpadigi sakhibani aduga mak tha asigi taraga tre natragana taraga nipan amuk halaglaba yahiri adumainama tha asigi marida wasak lauduna linglakliba anauba lenga asida hapsin phamtokpa awatpa minister sing hapsin bigi thabakti governor na wasak lauhanduna pangthokadabana mak halaktriba phawbudi ministry expansion tobagi mami udri loinana minister singna paigadaba portfolio singsu awatpa minister sing hapsindribana chief minister gi maikaidigi yenthokpi wafam lapna leiri adumaina mak maki khongset asu loiraba matung amasum yunalenga ki maikaidigi chief minister Y Khemsanda wathoriba minister hapsinnabagi ayaba piraklagadi governor na thasigi taraga tareki ayukta halaktun numit adugi nungthilda awatpa minister sing hapsinbagi wasak lobagi thoram pangthoklabi ai panari loinana lenga asida leigidaba minister singi masing suna leirabadi makoina paigadaba portfolio singsu lenga ki maikaidigi yenthorakpa yai thajanari adubu governor gi khongset asigi manungda manipur lenga ki ministry expansion ga mari leinaba thabak sing Delhi da pangthoklugadra haibadudi chapchana khamgamdri panbayabadi tha asigi mari gi numidang oiramda Y Khemsan bu chief minister oina governor na wasak lokiba thoramdu BJP ki nemsa kipgen amasung Naga People Fronts NPF ki losi dikhobuna lenga asigi deputy chief minister singoina wasak lokibani aduga mamangi lenga tasu Works Sport Minister oirakhiba Gobidas Konthawjam amasum anauba lenga tasu kusamnana satminarakliba Wangoi Assembly constituency gi National People Party NPP gi MLA Khuraizum Loken busu Loken buna cabinet minister singoina wasak lokibani nakala maramda anauba lenga asida nemsa kipgen deputy chief minister oina yokshili haibiki mayokta koki zawgi CSO kharana yaningdaba phungdokpagi akanba khongjang sing sangsilakibani ma khaktanatana kumza English singaniga kungani thoida pangthokiba taragani thoi suba Manipur Legislative Assembly mikhalda Janata Dal United JDU gi ticket karakhiba MLA LM Khawti amasum ngursalung sanati su lenga asida yokshili habigi maral kokizau gi miyoi singna more Kangpokpi district ki cycle yawn Susampur gi toibong na singbara protest rally satpaga loinana nemsa kipgen ga mokoi aniga gi mitam sing phawbu mai thaduna yeningda phudokibani adubo wasak lobagi thoramna nemsa kipgena Delhi gi Manipur Bawon gi virtual mota saruk yakhibaga loinana MLA LM Khawti amasu ngursalung sanati lok bawon gi Darbar Hall da pangthokiba thoramda haktingna saruk yakhibani adubo mathangi numit tha sigi manga gi nungthilda pangthokiba tarani thuisuba Manipur Legislative Assembly gi tare suba mifamdadi makhoi ahumak Delhi dagi virtual mota saruk yakhibani Koki Khulai paiba singhana tanthokhlaba matungna solution purakadabani asanka sir haujiksu koki lamen masingna irang hauri duga lambi satok sin yahandana thingziliba koki singi maikaidagini litan gi thawdo si afaba makhal gi khulai paiba koki singna mateng pangsinbadagi sakthorakibani maram asina koki khulai paiba singhana tanthokhlaba matungda solution purakadabani masum central force na koki gi backing da leibadagi makoina lamdam sit irang thokonbani haibasi yunalengana khangadabani haina social worker asanka sana phudokri asanka sana hai koki volunteer sing amadi su da leiba sing AK47 amasum automatic machine gun singba afaba nungoi pairaga makoi gi mapangal oiri masida mapan gi lakpa forcing na makoi bu su kan khali furup amaga khatnarabasu control tawrabadi phagadabani central forcing na koki da mateng pangsilaga tangkhulbuna karisu leitana khanbigi irang sakthorakani haujiksu solution leiroi solution puraki hairabadi koki khulai paibamadi suda leibi yauna makoigi volunteer sing hana tanthokadabane duga wari sanagadabane hari waroisin purakani hairaga adu tawni ada tawni haina mingo na maral siba tangkhul singda maral sibi gi thabak sathari koki singna afaba numai sing pairaga lambi da leirabasu sipai singna yenglaga leiriba karigi nonki Formal khatnaba haibisidi amana mada maral siramba yaedubu maduna mi siningai dileti
ꯐꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯀꯣꯔꯠꯇ ꯋꯥꯀꯠꯂꯕꯁꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯇꯧꯔꯤꯕꯅꯣ ꯍꯪꯈꯤ ꯇꯧꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯍꯥꯏꯔꯤ ꯑꯁꯪꯀꯔꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯗꯤ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯩꯔꯤ ꯂꯤꯇꯥꯟꯅ ꯊꯧꯗꯣꯛ ꯃꯆꯥ ꯑꯃ ꯊꯣꯛꯂꯒ ꯀꯥꯝꯖꯣꯡꯗ ꯀꯥꯁꯣꯝꯅꯆꯤꯡꯕ ꯑꯃꯁꯨꯡ ꯅꯣꯡꯗꯝ ꯑꯦꯔꯤꯌꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥꯏꯕꯦꯜꯁꯤꯡ ꯑꯦꯌꯥꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯄꯥꯟꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯆꯃꯝꯅꯕ ꯐꯥꯎꯔꯤ ꯑꯩꯈꯣꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕꯁꯤꯡꯅ ꯑꯐꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯤꯍꯟꯕ ꯑꯃꯁꯨꯡ ꯌꯨꯝꯃꯩ ꯊꯥꯔꯛꯂꯒ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯛꯈꯤ ꯂꯤꯇꯥꯟꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯑꯃꯁꯨꯡ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯇꯧꯔꯛꯄꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯌꯨ ꯊꯛꯂꯒ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯇꯥꯡꯈꯨꯜ ꯃꯆꯥꯗ ꯐꯨꯕꯤꯕꯅꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯊꯧꯋꯥ ꯁꯥꯗꯕꯅꯤ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯥꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯐꯝꯗ ꯂꯩꯔꯝꯕ ꯅꯦꯄꯥꯂꯤ ꯑꯃ ꯐꯥꯔꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯇꯥꯛꯁ ꯐꯣꯔꯁꯅ ꯉꯔꯥꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤꯕ ꯁꯦꯅꯥꯄꯇꯤ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯇꯟ ꯍꯤꯜ ꯔꯦꯟꯖꯀꯤ ꯑꯦꯀꯔ 6 ꯆꯥꯎꯕ ꯃꯐꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯂꯧꯁꯥꯡ 9ꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯔ ꯕꯣꯔꯥ 3 ꯊꯨꯝ ꯕꯣꯔꯥ 15 ꯑꯃꯁꯨꯡ ꯏꯁꯤꯡ ꯆꯥꯏꯅꯕ ꯃꯆꯥꯛꯁꯤꯡꯁꯨ ꯃꯥꯡꯍꯟꯈꯤꯕꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯐꯝꯗ ꯂꯩꯔꯝꯕ ꯇꯤ ꯋꯥꯏꯁꯣꯡꯒꯤ ꯏꯔꯪꯄꯥꯠ 2ꯒꯤ ꯊꯣꯂꯣꯆꯣꯔ ꯇꯥꯄꯣꯟ ꯈꯨꯜꯗꯒꯤ ꯒꯨꯟ ꯕꯍꯥꯗꯨꯔ ꯔꯥꯏ ꯆꯍꯤ 59 ꯀꯧꯕ ꯅꯦꯄꯥꯂꯤ ꯑꯃ ꯐꯥꯔꯤ ꯍꯥꯏꯔꯤ ꯉꯔꯥꯡꯒꯤ ꯄꯣꯄꯤ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯤꯕ ꯑꯦꯗꯤꯁꯅꯦꯜ ASP NS2ꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ PSꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ CRPFꯀꯤ ꯀꯦꯝꯄꯅꯤ 3 ꯑꯃꯁꯨꯡ 13 ꯁꯨꯕ AR ꯈꯨꯠꯁꯝꯅꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ